Prime Review presenting Boy hariba movie asina taknilibasi aikoina high school tamlingaigi love story amagi warini mayamna movie asi hawdringaida karigumba amata haijarange Tom Writer hariba channel asida mayamna changbiduna nungai raba India gi journey kya amagi video kya amas jawbani jengbiramu channel asigi link asisu aigi description da hapcharange madudi maya movie do ina my onselasi Boy hariba movie asina horokpada February gi 2008 ki cinema bu ekhoi uhlei hariba matam asida mahi kaubu nupa macha amana makhoi school gi exam tharami adubu mahakti maths hariba subject asi jamna hainadaba na maram oibuna mahaki furi ke color dagi note machem lokthokuna exam asi bu tharami hariba matam asidadi mahaki manakta examiner asi lakpana maram oibuna note asi bu losankhirami matam asidadi examiner asina mahi asi bu jingnabana maram oibuna mahakni iramliba paper asi bu thangkarbu matam asida mahakna sizinaramba note asi makha takirami asina maram oibuna examiner asi sawduna mahak asibu class asidagi tanthoklaga haina tawbu matam asadi mahina tarakliba note asibu mahaki mayam anungga josankhirami matam asidadi makhoi examiners ki mako asina mangonda ising glass ama pithaklami asin maram oibana josankiba chet machet asibu mahaki puknunga taraklami adudagi examiners ki mako asina X-ray gi machine macha ma paiduna yengbu matam asidadi mahaki masamanungga jawdu lerami asin maram oibana makhoi gi examiner gi mako asina mahakpu sahi chama chupa laik tamba jaror haina sillama namkhirami namliba sillasib ubada mahi asi angakpam phawrami tasengbadi mahina tawriba singasi mahaki mamang ngato erami asigi matungda mahina mahaki lairik pawam asi changduna table asida leiriba mahangna jamna pamjaba barna hairiba nupi asigi photo asibu jengnu lermi tanja asdadi mahi gi maruk bayananda hairiba angang asina phone tawrokna sum haireklami ngarang aigi mangda aikhoi exam haidokpada master fan oirakle hairami adudagi amu mahina sum hairami aisuni ngarang aikhoi gi 10 gi exam thabada aikhoi gi examiner duna faduna aibu sahi chama laik tambajaro haina sin namlami hairami amuksu mu mahina maki marup asida sumna hairami aina barna haribu nupi asida gift amabu pining hairami adudagi mu mahaki mayu bayonandana mahida sumna hairaklami aikhoi gi 10 gi pre exam asi kuidre nangna hojuk phawba kari gi laik padabida gift pinabagi wakhan khallibuna hairami asina maram oibana mahina phone asibu kakthakirami asigi matungda mahina mahaki table mathaitagi chema chet kyamu thupchanduna mahaki mabong tumliba ka asi laklami adudagi mahina mahaki maboki upuda locharon thamliba shampoo asigi manungdagi paisa kya blokthoktuna mahangna purakpa cheja singam thadaramduna mahakti barna gi damak gift sanabagi market amada laklami mahakna market asibu jawro matungda ega micro art haina khanaba dukan amada changduna dukan asigi mapuda mahangna sumna hairami aina gift amabu amuta semjage hairami adudagi nupa asina mu mahida sumna hairaklami asok pikliba nangna nupi angana kobi wakhan khallibasi karigino aigi chanu phiji jamna pikli ichanu bi dama khallaga nangonda gi basi saba ngamloi nang maham asidagi jamna thunu chatlu haiduna mahakti maham asidagi tanthokirami hairiba matam asidadi dukan asida thabak tawdun leriba nupa amana mahina chatkhribasibu jengnu lehorami asigi matungda dukan mapu usina mahaki dukana thabak tawri nupa asida asumna hairami nangna aikhoi gi dukanda mi kya amana order tawramba micro art sing asibu lor matungda nang chakchaba chatlu hairami asigi matungda dukan mapu sidi maham asidagi chakhirami dukan mapu sin chakhra matungda nupa asina mahi ki manakta laktuna asumna hairami aikhoi gi dukan mapuna nangonda sumna haikhibadu hawjik nang jamna pikli hawjitigi nupi koiba jabra hairna hairibadu aiju hawjik nupi macha ma koiriba nupi macha du atai kanamta natte mahakki macha nupi ni hairami adudagi mahina nupa asida asumna hairami aigi thabak asibu amuka tawbiyu hairami mahi gi wise tabadu nupa asina mu asumna hairami hoi fare nangna haribadu aina loina tawrage nangi thaba ase tawnabagi damak nangi wari kharabu aingonda lirau hairami madudagi mahina maki wari sibu liba horaklami mahi gi wari na horokpada ai ase Secunderabad ta poi aikhoi gi jumda aina jamna pamjaba Mahesh Babu gi photo aigi ima amadi aigi boklei aduga aigi pabudi jum asidagi yamna lap mahamda thabak sudun lei hairami asigi matungda mahi gi mamana mahi asibu lupa chama piduna dukandagi chini leirusu haidon tharaklami adudagi mahina maki cycle su faiduna dukan tamna lakpa matam asidadi makhoi gi leika asida yamna anoibu nupa am lerami hairiba anoibu nupa asina maki maruk bayunandagi paisa loina mulami asigumba mayam asi oibana mahina maki maruk bayu asibu cycle asida hapchanduna puduna chakhirami matam asidadi maham asilerma nupa asina mahaki luna asibu thawduna makhoi ni sibu tananu laklami asigi matungda mahina porakliba paisa asibusu munduna chakhirami asina maram oibana mahina maki maruk bayuda ngasidi aigi mana soidna ingona nganglagadi sini sujumda puba ngamlaro hairami madudagi makhoi anina dukal amagi mamangna famduna thawai nungai terun lerami hairiba matam asidadi
ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯄꯩꯁꯥ ꯃꯨꯟꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯗꯨꯀꯥꯟ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯐꯨꯔꯤꯠ ꯑꯃꯕꯨ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯤ ꯑꯃꯗꯤ ꯕꯥꯌꯨꯅ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯀꯥꯔꯇꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯅꯉꯣꯟꯗꯒꯤ ꯐꯨꯔꯤꯠ ꯂꯩꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯀꯥꯔꯇꯤꯛꯅ ꯃꯈꯣꯏ ꯑꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯂꯩꯈꯤꯕ ꯐꯨꯔꯤꯠ ꯑꯁꯤ ꯂꯤꯠꯇꯨꯅ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯥꯔꯟ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯤꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯂꯩꯈꯤꯕ ꯐꯨꯔꯤꯠ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯩꯉꯣꯟꯗ ꯐꯨꯔꯤꯠ ꯈꯔꯕꯨ ꯄꯤꯔꯛꯎ ꯑꯩꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯀꯥꯔꯇꯤꯛꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯀꯥꯔꯟ ꯇꯥꯔꯤꯕ ꯑꯗꯨ ꯅꯪꯅ ꯇꯥꯟꯊꯣꯛꯄ ꯉꯝꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯁꯤꯕꯨ ꯅꯪꯅ ꯂꯣꯏꯅ ꯂꯧꯖꯧ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯤ ꯑꯃꯗꯤ ꯕꯥꯌꯨꯅ ꯐꯨꯔꯤꯠ ꯈꯔꯕꯨ ꯄꯨꯗꯨꯅ ꯀꯥꯔꯇꯤꯛꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯤ ꯑꯃꯗꯤ ꯕꯥꯌꯨꯗꯒꯤ ꯄꯩꯁꯥ ꯃꯨꯟꯈꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯗꯨꯀꯥꯟ ꯑꯗꯨ ꯂꯩꯈꯤꯕ ꯐꯨꯔꯤꯠ ꯑꯁꯤꯕꯨ ꯂꯤꯠꯇꯨꯅ ꯅꯨꯄꯤ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯤ ꯑꯃꯗꯤ ꯕꯥꯌꯨꯅꯗꯤ ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯐꯨꯔꯤꯠ ꯑꯁꯤꯕꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯅꯨꯄꯥ ꯑꯃꯗ ꯂꯤꯠꯍꯟꯗꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯏꯀꯥꯏꯍꯟꯗꯨꯅ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯤꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯏꯀꯥꯏꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯐꯨꯔꯤꯠ ꯂꯤꯠꯇꯨꯅ ꯂꯩꯕ ꯆꯥꯛꯅꯤꯕ ꯑꯃꯗ ꯐꯨꯔꯤꯠ ꯑꯁꯤꯕꯨ ꯂꯤꯠꯂꯨ ꯍꯥꯏꯗꯨꯅ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯕꯔꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯁ꯭ꯀꯨꯇꯤ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯕꯔꯅꯥꯅꯗꯤ ꯃꯍꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯕꯔꯅꯥꯅ ꯃꯍꯤꯗ ꯌꯦꯡꯂꯤꯕꯁꯤ ꯕꯥꯌꯨꯅ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯃꯍꯤ ꯑꯃꯗꯤ ꯕꯥꯌꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯕꯔꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯔꯅꯥꯅ ꯃꯍꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯕꯥꯌꯨꯅꯗꯤ ꯂꯣꯏꯅ ꯎꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯕꯥꯌꯨꯅ ꯃꯍꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯍꯤ ꯅꯉꯣꯟꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯉꯁꯤ ꯈꯤꯇ ꯅꯠꯇꯦ ꯀꯨꯏꯔꯕꯅꯤ ꯅꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯤꯅ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯃꯈꯣꯏꯒꯤ ꯁꯥꯏꯀꯜ ꯑꯁꯤꯕꯨ ꯊꯧꯗꯨꯅ ꯕꯔꯅꯥꯅ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕ ꯁ꯭ꯀꯨꯇꯤ ꯑꯁꯤꯕꯨ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯕꯔꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯅꯦꯁꯅꯦꯜ ꯀꯣꯂꯦꯖ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯕꯥꯌꯨꯅ ꯃꯍꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯅꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯀꯣꯏꯒꯗꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯃꯌꯥꯝꯅ ꯂꯥꯛꯂꯤꯕꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯍꯧꯖꯤꯛ ꯄ꯭ꯔꯤ ꯑꯦꯗꯃꯤꯁꯟ ꯇꯧꯅꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯕꯥꯌꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝ ꯐꯥꯎꯕ ꯊꯥꯗ꯭ꯔꯤ ꯀꯔꯤꯒꯤꯗꯃꯛ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯦꯗꯃꯤꯁꯟ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖ ꯑꯁꯤ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯕꯅꯤ ꯅꯈꯣꯏꯅ ꯀ꯭ꯂꯥꯁ 10 ꯍꯥꯏꯗꯣꯛꯄ ꯉꯥꯏꯕ ꯇꯥꯔꯕꯗꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤ ꯁꯤꯠ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯒꯤ ꯋꯥꯍꯩ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯤ ꯑꯃꯗꯤ ꯕꯥꯌꯨꯁꯨ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯔꯅꯥꯒꯤꯗꯃꯛ ꯈꯜꯂꯒ ꯂꯥꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯤꯅ ꯕꯔꯅꯥ ꯑꯁꯤꯕꯨ ꯌꯦꯡꯖꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯔꯅꯥ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯑꯦꯗꯃꯤꯁꯟ ꯂꯣꯏꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕꯥꯌꯨꯗ ꯅꯪ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯣ ꯑꯩꯗꯤ ꯕꯔꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯃꯍꯤꯅ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯁꯤꯕꯨ ꯊꯧꯗꯨꯅ ꯕꯔꯅꯥꯕꯨ ꯇꯥꯟꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯃꯥꯔꯀꯦꯠ ꯑꯃꯗ ꯌꯧꯔꯝꯃꯤ ꯑꯗꯨꯗꯒꯤ ꯕꯔꯅꯥꯅ ꯃꯍꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯕꯔꯅꯥꯅ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯆꯣꯛ ꯑꯃꯕꯨ ꯈꯨꯟꯗꯨꯅ ꯁꯦꯂꯦꯞꯇ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯤꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯕꯨ ꯃꯍꯤ ꯀꯧꯏ ꯍꯥꯏꯅ ꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯤꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯣꯛ ꯑꯁꯤꯅ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯅ ꯏꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯔꯅꯥꯅꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯕꯨ ꯏꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯤꯅꯗꯤ ꯕꯔꯅꯥ ꯑꯁꯤꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯤꯅ ꯕꯔꯅꯥꯗ ꯆꯤꯊꯤ ꯑꯃꯕꯨ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯏꯔꯒ ꯕꯔꯅꯥꯒꯤ ꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯔꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤꯒꯤ ꯂꯣꯏꯅꯅ ꯄꯣꯠꯁꯛ ꯑꯃꯕꯨ ꯂꯪꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯤꯅꯗꯤ ꯆꯤꯊꯤ ꯑꯁꯤꯕꯨ ꯄꯤꯕ ꯉꯝꯗꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯔꯅꯥꯒꯤ ꯇꯤꯝꯅ ꯂꯪꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯐꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯇꯥꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯔꯅꯥꯅ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯈꯨꯟꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯤꯅꯁꯨ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯁꯤꯕꯨ ꯊꯧꯖꯤꯟꯗꯨꯅ ꯕꯔꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯤ ꯑꯃꯗꯤ ꯕꯔꯅꯥ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯗꯨꯅ ꯕꯔꯅꯥꯅ ꯃꯍꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯑꯩꯅ ꯈꯪꯂꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯅꯪꯕꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯤꯅ ꯕꯔꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯕꯣꯔꯗꯇ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯏꯔꯝꯗꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯈꯪꯒꯗꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯔꯅꯥꯅ ꯃꯍꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯃꯤꯡ ꯕꯔꯅꯥ ꯀꯧꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯕꯔꯅꯥꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤꯁꯤꯕꯨ ꯃꯍꯤꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕꯔꯅꯥꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁ꯭ꯔꯤꯇꯥ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯔꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤꯅ ꯑꯩꯒꯤ ꯃꯤꯡ ꯗꯤꯄꯤꯀꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯍꯤꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯗꯤꯄꯤꯀꯥꯅ ꯃꯍꯤꯗ ꯁꯨꯝꯅ ꯍꯪꯂꯝꯃꯤ ꯅꯪ ꯀꯔꯝꯕ ꯀ꯭ꯂꯥꯁꯅꯣ ꯇꯝꯂꯤꯕꯁꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯤꯅ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 10 ꯀꯥꯔꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯤꯄꯤꯀꯥꯅ ꯑꯩꯈꯣꯏꯁꯨ ꯀ꯭ꯂꯥꯁ 10 ꯇꯝꯂꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯗꯤꯄꯤꯀꯥꯅ ꯁꯨꯝꯅ ꯍꯪꯂꯝꯃꯤ ꯅꯪꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯤꯅ ꯑꯩꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯕꯤꯕꯦꯀꯥꯅꯟꯗ ꯍꯥꯏ ꯁ꯭ꯀꯨꯜꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯗꯤꯄꯤꯀꯥꯅ ꯑꯩꯈꯣꯏꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜꯅ
Berda High School dani hairami amusu muk Deepikana mahida sumna hairami nangi maramda aigi murup Barnana hairami adudagi Barnana mahida sumna hairami nang ningsinglibra nang nongma numit ama yamna lairba hanuba amada furit ama pibadu ainu howi hairibu numit adudagi nang boyna hojik phawba adum koitan tananu laklibani karigino hairpidi nang asibu aigi marup ama oinabagini hairami hairiba tanja asidadi Barnagi mamanabi asina bag asibu pudun laklami adudagi Barnana bag asigi manungdagi khutta kinaba lang amabu lakhoktuna mahigi makhuta kebirami adugumsu mahina sumna hairami nangna kiribasi karino hairami adubu Barnana mahida sumna hairami aina nangonda kiribasi akhoni nongma numit ama Balaji temple na chappada iga maikor dukan ama lerami hariba dukan adudagi chengda nangi naming mahibu ihenduna aikoina gift asibu piribani hairami akoina karigi gift asibu piribunu haibadi karigumba miyeba amana afaba thabak tawba tarabadi gift asibu piribani amuksu hairami amuksu Barnana asumna hairami market aduda aina nangi naming hanglibadu gift asibu pinabagidama hanglibani hairami asigi matungda mahina mahaki marup bayugi manakta laktuna wakhan jamna nungaitanu lerami karigi nungaitribuno haibadi mahinadi Barnana mangona inaribadu nungsibagini haina khalami tasengbadi Barnana tawramliba thabak asidi mawon gift pinabagi maming hangboirami asigi matungda mahina mayumda halaktuna mahaki mamada sumna hairami ima aisu National College ta tamge National College ta MSN amukta tawbiyu hairami adubu mahaki mamanadi mawon sumna hairami hoi fare nangi napada horen phone tawduna hainage hairami adudagi mahina sumna hairami horen karigino hauji jamna thuna phone taw hairami amuksu mahaki mamana sumna hairami hauji nangi napadu thabak jamna chilangani kariguma phone tawsuluba tarabadi soidan chairakani kona phone tawge hairami mamagi wais tabda mahidi mahaki kada sakhirami nongala matungdong mahina makhoigi school laktuna makoi class tawba horami hairiba matam asida ojanu pima laklami adubu class asig manung leiriba satra mayam sing asidi makoina thokpa loina tawdun lerami adugi simrakta oja asinachu mahaki takpham thokpa lairik asi dum padu lerami hairiba tanja asidadi school asigi mathakta chumma masu lerami asigi matungda class loreduna ojanu pi aside maham aside chakhirami asigi matungda makoi class asi maths ki class oirami adudigi satra sing asina makoina tarokpa homework sing asibu table asig mathaka loina thamlami adugi sumathakta nupi amana mahaki homework tarukliba boy asibu boy sing asig mathaka thamduna boy mayam sing asibu onthongaduna mahaki homework asidi makhada lehen kirami hairiba matam asidi makoigi maths ki oja asi laklami asina maram oibana satra sing asi yamna kijarami adugi sumathakta school asig mathakta leramba chummadusu oja asibu kibana maram oibana maham asidi chen kirami adudagi oja asina class asigi manungda famla matungda homework sing asigi maraktagi homework amu lakthokutuna bayubu kaurami aduga musu oja asina bayuna tawriba homework asibu hangtoktuna asumna hairami nangna tawriba homework asi tungda leriba board asida amukta holau hairami adudagi bayuna homework asibu tawduna loisilami hairi matam asidadi oja asina asumna hanglami nangna holiba maths adugi answer du kayano haireklami adubu bayuna di asumna haireklami y is equal to 23/10 haireklami adudagi oja asina sawrduna nangna boys da holiba siga board adu tariba answer siga manadri haiduna oja asina bio sibu aduki matik phurami asina maram oibna bio asi kaplami asing matungda bio asi maki phama mase laklami madudagi mu oja asina nupi sing asigi homework thamliba sigi khwai makha thangba sibu lokhoklami asina maram oibna nupi sina thamjaramba homework asi masagi ni khangmana maram oibna oja asig manata laklami adudi oja asina mangonda sumna haireklami nangna homework tawdribasi karigino haiduna nupi asibu phuraga haina tawba matam asidadi nupi macha asidi angang machagi mawng tawraklami asina maram oibna mahina noklami adudagi oja busina jamna sawraduna nokliba nupadu kanano maham asida jamna tuna changlo haiduna nupi macha asibudi mahaki phana changan khirami asigi matungda mahina oja asig manakta laklami amuksu oja asina asumna hairami nangna noklibadu karigino aina ngarang pikhiba homework adu jamna thuna board asida irau hairami adudagi mahina makhoigi oja busina ngarang pikhiba homework adugi question adu iba matam asidadi mahakti loina kauthoklami asina maram oibna oja busina jamna sawraduna mahida sumna hairami ngarang aina pikhiba homework asibu iba haitaba nangna karigidamak noklibano mina homework tawroktabada haiduna adugmatik phurami adugi sumatakta asumna hairami aina takpa khudingmaksi nakhoigi nakok manunga changba tarbasu nakhoina nakoktagi lakhoktuna sinaba haitribasi karigino hairami adudagi mahina mu mahaki oja busida ai jamna soikra hairami asig matungdang mu oja asina mangonda sumna hairami nangna board asida iriba question asibu nangna haying school lakpada nangi notebook aduda lisinglang iduna lakadabani hairami asumna sum tawduna mahina likhi wari asi loisalakhlami adudigi mahina nupa asida sumna hairami
ꯑꯩꯈꯣꯏꯒꯤ ꯕꯨꯁꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥꯗꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯨꯇꯤ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯅꯨꯡꯉꯥꯏꯊꯣꯛꯇꯨꯅ ꯂꯩ ꯍꯥꯏꯕꯗꯤ ꯍꯣꯂꯤ ꯐꯥꯎꯕ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯣꯂꯤꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯏ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯦꯠꯁꯀꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯊꯤꯡꯉꯤ ꯀꯔꯤꯒꯤ ꯊꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯏꯃꯦꯖ ꯑꯁꯤꯕꯨ ꯗꯥꯎꯟ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯆꯠꯍꯟꯗ꯭ꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯩꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯂꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯩꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯩꯒꯤ ꯋꯥꯔꯤꯅ ꯍꯧꯔꯛꯄꯗ ꯃꯍꯩꯅ ꯖꯣꯒ ꯇꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯩ ꯑꯁꯤꯕꯨ ꯅꯨꯄꯥꯁꯤꯡ ꯃꯃꯥꯡꯗ ꯃꯃꯤꯠ ꯎꯏꯁꯜꯍꯟꯗꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯑꯇꯣꯞꯄ ꯀꯔꯤꯝꯇ ꯈꯟꯗꯕꯤꯗ ꯇꯅꯦꯟ ꯑꯃꯕꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯩꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯇꯅꯦꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯅꯪꯅ ꯌꯥꯝꯅ ꯀꯤꯖꯔꯤꯕ ꯃꯦꯠꯁ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯈꯨꯠ ꯑꯗꯨꯅ ꯁꯣꯛꯅꯕꯒꯤ ꯍꯣꯠꯅꯧ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯩꯅ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯁꯣꯛꯅꯕꯒꯤ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯤꯖꯔꯤꯕ ꯃꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯃꯦꯠꯁꯀꯤ ꯇꯤꯆꯔ ꯕꯨꯁꯤ ꯑꯁꯤꯕꯨ ꯎꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯩꯅ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯨꯁꯤꯕꯨ ꯎꯏ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛꯁꯨ ꯃꯍꯩꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯤꯔꯤꯕꯁꯤ ꯑꯩꯅ ꯈꯪꯂꯦ ꯃꯦꯠꯁꯇ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯃꯦꯠꯁꯄꯨ ꯇꯥꯛꯂꯤꯕ ꯑꯣꯖꯥ ꯑꯗꯨꯗꯅꯤ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪ ꯍꯧꯖꯤꯛ ꯃꯦꯠꯁ ꯑꯁꯤꯕꯨ ꯀꯤꯔꯔꯣꯏ ꯅꯪꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯒꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗ ꯌꯦꯡꯉꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯃꯦꯠꯁ ꯑꯁꯤ ꯌꯥꯝꯅ ꯍꯩꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯩꯅ ꯁꯦꯝ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯦꯠꯁꯀꯤ ꯑꯣꯖꯥ ꯕꯨꯁꯤ ꯑꯁꯤꯗ ꯄꯤꯔꯒ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨ ꯃꯍꯥꯛꯅꯗꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯁꯤꯕꯨ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯦꯝ ꯑꯁꯤꯕꯨꯗꯤ ꯄꯤꯕ ꯉꯝꯂꯝꯗꯦ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯩꯅ ꯁꯦꯝ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯀꯥꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯥꯔ ꯑꯁꯤꯒꯤ ꯁꯤꯠ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯤ ꯑꯦꯛꯖꯥꯝꯒꯤ ꯀꯣꯏꯁꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯣꯏꯁꯟꯁꯤꯡ ꯑꯁꯤꯕꯨ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯃꯍꯩꯅ ꯂꯣꯏꯅ ꯁꯤꯟꯇꯣꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯕꯨꯁꯤ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯕꯨꯁꯤꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯅ ꯊꯝꯂꯝꯕ ꯀꯣꯏꯁꯟ ꯑꯁꯤꯕꯨ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯈꯔꯕꯨꯗꯤ ꯎꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯩꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯁꯤꯜꯂꯛꯄ ꯀꯣꯏꯁꯟꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯄꯥꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯇꯤ ꯃꯦꯠꯁ ꯑꯁꯤꯕꯨ ꯍꯩꯅꯗꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯈꯨꯝꯖꯤꯟꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯩꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯕꯔꯅꯥꯅ ꯄꯤꯔꯝꯕ ꯒꯤꯐ ꯑꯁꯤꯕꯨ ꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯒꯤꯐ ꯑꯁꯤꯗꯅꯤ ꯌꯥꯝꯅ ꯄꯤꯛꯅ ꯆꯦꯡꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯏꯔꯛꯂꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯎꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯁꯨꯖꯃꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯩꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯗ ꯊꯥꯅꯕꯒꯤꯗꯃꯛ ꯑꯩꯅ ꯅꯣꯠ ꯇꯧꯍꯧꯕ ꯃꯦꯠꯁꯀꯤ ꯁꯕꯖꯦꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯅꯪꯅ ꯃꯥꯏꯀ꯭ꯔꯣ ꯑꯣꯏꯅ ꯂꯣꯏꯅ ꯏꯕꯤꯌꯨ ꯍꯥꯏꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯍꯩꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯅꯨꯄꯥ ꯑꯁꯤꯅ ꯉꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯩꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯀ꯭ꯔꯣꯁꯤꯡ ꯑꯁꯤ ꯏꯌꯨ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯅꯈꯣꯏꯒꯤ ꯗꯨꯀꯥꯟ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯤ ꯀꯣꯏꯔꯤꯕꯗꯨ ꯑꯩꯅ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯩꯅ ꯍꯥꯏꯕꯁꯤ ꯌꯥꯔꯗꯨꯅ ꯑꯇꯣꯞꯄ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯌꯥꯝꯅ ꯄꯥꯛꯂꯕ ꯐꯥꯏꯟ ꯄꯦꯔ ꯑꯃ ꯄꯣꯔꯛꯇꯨꯅ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯑꯃꯒꯤ ꯃꯑꯣꯡꯗ ꯁꯥꯔ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟ ꯃꯄꯨꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯕꯣꯁ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯐꯥꯎꯔꯕ ꯃꯦꯠꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯅ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯤꯔꯝꯂꯤꯕ ꯀꯣꯏꯁꯟ ꯑꯟꯁꯔ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯪꯅ ꯏꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯁꯤꯅ ꯍꯔꯥꯎꯗꯨꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯅꯥꯛꯇ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯔꯕ ꯊꯕꯛ ꯑꯃꯠꯇ ꯂꯥꯛꯇꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯐꯦꯁꯔꯅꯕꯨ ꯏꯅꯕꯒꯤ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯩꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯥꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯩꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯗꯨꯀꯥꯟ ꯃꯄꯨ ꯑꯁꯤꯅ ꯁꯨꯖꯨꯃꯤ ꯑꯃꯕꯨ ꯁꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯃꯥꯏꯀ꯭ꯔꯣꯗ ꯏꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯗꯨꯀꯥꯟ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯩꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯏꯕ ꯂꯣꯏꯔꯤꯕ ꯐꯥꯏꯟ ꯄꯦꯗ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯩꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯕ ꯂꯣꯏꯔꯕꯅꯤ ꯅꯪꯅ ꯑꯃꯨꯛꯇ ꯆꯦꯛ ꯇꯧ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯩꯅ ꯃꯍꯥꯛꯀꯤ ꯀꯝꯄꯥꯁꯀꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯃꯗ ꯁꯨꯖꯃꯤꯕ ꯍꯥꯞꯆꯤꯜꯂꯤꯕ ꯑꯗꯨꯅ ꯐꯥꯏꯟ ꯄꯦꯗ ꯑꯗꯨ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯣꯏꯅ ꯎꯕ ꯉꯝꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯩ ꯑꯁꯤ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅꯁꯨ ꯃꯇꯝ ꯍꯧꯈꯤꯕꯅ ꯃꯍꯩꯒꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯌꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤꯗꯃꯛ ꯐꯝꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯣꯖꯥ ꯕꯨꯁꯤꯅ ꯃꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯄꯤꯔꯤꯕ ꯀꯣꯏꯁꯟꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅ ꯍꯩꯕ ꯇꯥꯔꯕꯗꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯣꯠ ꯄꯣꯔꯛꯄ ꯌꯥꯎꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯎ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯑꯩꯒꯤ ꯄꯥꯅꯤꯁꯃꯦꯟ ꯑꯗꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯕꯨꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯍꯧꯖꯤꯛ ꯏꯕ ꯍꯧꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯏꯕ ꯍꯧꯔꯛꯂꯝꯃꯤ
Hariba tanja astadi mahina mahaki kampas asibu hangtoktuna kampas asidi yauriba sujami asibu lakthoktuna mahakna porakpa prime bed asida jengduna ansar sing asibu loin irami nongala matungda mu makhoi exam asi haitoklami hariba matam asidi mahigi manakta mahaki marup bayu asi laklami adudi bayuna mangonda sumna hanglami maham asida mi myamna leiribasi karigino harami adu mahina di aikoigi pre test exam adu haidokle nang namtu jengluso karigumba aigi exam adu da maths ki mark adu 95 ki matakta phangdaba tarabadi aingonda hairakanu hairami asing matungda bayuna exam haidokliba adu bu jengbo tam asidadi mahina sarta sing asing marakta ki top tarami adugi matakta mahak asi maths ta 100 ki 100 manung phanglami asina maram oibana makhoi school asida mahi ki team asi jamna harau jarduna dance tawdun leirami adudagi makhoi sing asi mayumda haraklami hariba matam asidadi mahi ki makutta mahakna jam nungsijaba barnana kirakpa chengda mahaki maming ibadu yauromde asina maram oibna school asida laktuna muk thiring matam asidadi school asigi miyo amana mahi da sumna haraklami mahi nang aikoi goja Nagenda kaure haraklami nagenda haribasi atai kanamda nate busibuni mahaki maming asi atopa masu kaupoirami asig matungda mahina makhoi gi maths ki oja nagender gi manakta laklami adudagi mahaki oja nagender na sumna haraklami nangi thaini gi record sing asi aini jeng matamda nang asi maths asi pass tong matamda mark kitang kitang phangduna pass towi nangna karigi damak hantak exam asida 100 phanglibano asina takpudi nang note tawbra hairami adudagi mahina sawarduna chummi aina exam adu note tawribani aina note tawribadu matau karma tawribano haibasu nangna mapo anira poklo matungdasu matau karma note tawribano haibadu nangna khangma ngamloi hairami hariba tanja astadi makhoi oja nagendrana mahina thiriba barnana mangon piramba gift asi puthorglami aduga musu oja asina mangon sumna hairaklami nangna note tawribadu aina loina khangle ikra micro hariba dukan aduda nang loina ihanmani haibasu aina pairiba gift asidagi khanglabani hairami asina maram oibna mahi asi angapom phawrami adudagi mahina mu makhoi oja asida sumna hairami nangi punsi si karma makhangi punsi no nangna seliba dress asisu nong phaw khongde punsi asi asumna sum hingba tarabadi karimta kanaro hairamduna mahidi maham asidagi satkhirami asigi matungda mahina makhoi oja da nganglamba singadu mahaki marup bayu doloina tamlami adudagi bayuna mahida sumna hairami aikhoi oja da jamna sathibani mahakti lin mako ka chap manarebani karigumba nanga iga laminabasi mana khangi tarabadi aibusu soina fail ohanma tare haiduna mahakti maham asidagi chakhirami hairiba tanja astadi bayugum mamangda barnagi tim asi laklami adudagi bayuna jamna harau jarduna makhoi sing asida sumna hairami aikhoi gandaki pre test exam aduda mahina top tare adugi simnakta mahakti maths ta 100 kamanung 100 phangi hairami asina maram oibinong barnagi tim asina sumna hairami adudi yamna fare aikhoina maths solibasi mangon taan bajaragani hairami tanja asida mu makhoi manakta mahi asi laklami asina maram oibna bayuna makhoi da sumna hairami ai hauji jumda jamna thabak achinbam leire ai chatlage haiduna maham asidagi chatkirami adudagi dipikana mahi da sumna hairami congratulations hairami adubu mahinadi karigino nangna egonda sumna hairibasi hairami adudagi mu dipikana sumna hairami nangna class topper tai haibasi bayuna haire hairami asig matungdumu barnana sumna hairaklami aikhoi myam sing asi hojik central library da lairik paba chalibani nangsu chatluse hairami adu mahinadi asumna hairami ai hoji thabak khara leire numit nini leire matungda yauge aikhoi maru bayu adubu puduna chatlu hairami asig matungda barnagi timasina bayu asibu central library da puduna lairik paba laklami matam asidadi barnana maths ki chapter amu phagdoktuna asumna hairami hairiba maths asibu nakoi amta khangbar jengo haiduna jenghalami adubu matam astadi dipika amadi makhoi timasina amata khanglamde adudagi barnana mu asumna hairami karigumba akhoi sing asigi marakta hairiba maths asibu hayeng hotun lakpa tarabadi ngamlibu miyo aduba khoina ice cream party pigini hairami makoina wari sanariba sing asidi mahina thongnawdagi loina jengdun leirami asigi matugda mahiri maham asidagi chakhirami mahangna sum lakma matamda mahangna jamna kijariba makhoi goja nagendra si laklami adudi nagendrana mangon sumna hairami nangna exam asida note tawdabida pass tawba pamlabadi aina nangu tuition tawbige hayeng aigi jumda lau hairami mathangi numitamu mahina makhoi oja asigi manakta tuition tawnabagi lakma matam asidi mahaki oja asina mangon sumna hairaklami nangna lairik haiba pamlabadi class 6 tagi 9 phawbagi maths ki textbook sing adu puduna mathangi numita lau hairami madudagi mahina mayum dalakma matam asidi mahaki mase IIT gi damak try tawduna college ta like tamlibadu mahaki mayumda lairami adudagi mahina mahaki masigi manakta chinsanduna sumna hairami iche maths asibu amukta hotpiyu hairami hairiba maths asi atei karimta nate barnana central library da like pabada holo haigiba maths adubu oirami adudagi mahaki masena mahina piragliba maths asibu fajana hopirami mathangi numitamu barnagi timasena library asida phamduna lairik paring matam asida barnana sumna hairami aikhoina ngarang holak sagiba maths adubu noi tawraklabra hairami adubu marup sing asinadi asumna hairami hairiba maths adudi aikhoi karimta khangde hairami matam asida du mahina makhoi myam sing asi manakta laktuna
ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯦꯠꯁ ꯑꯗꯨꯕꯨ ꯍꯣꯠꯂꯛꯂꯕꯅꯤ ꯍꯥꯏꯅ ꯖꯦꯡꯍꯜꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯃꯍꯤꯒꯤ ꯃꯆꯦ ꯁꯨꯅꯤꯇꯥꯅ ꯃꯈꯣꯏ ꯏꯖꯨꯝ ꯑꯁꯤꯗ ꯃꯅꯥꯎꯄꯥꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯅꯥꯎꯄꯥꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯍꯤꯅ ꯕꯔꯅꯥꯗ ꯄꯤꯒꯦ ꯍꯥꯏꯅ ꯏꯈꯤꯕ ꯆꯤꯊꯤ ꯑꯁꯤꯕꯨ ꯇꯥꯔꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯨꯅꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥ ꯃꯍꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯈꯪꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯤꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯄꯥꯏꯔꯤꯕ ꯆꯤꯊꯤ ꯑꯁꯤ ꯃꯨꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝ ꯃꯅꯨꯡ ꯌꯣꯠꯁꯜꯂ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯤꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯇꯝꯂꯤꯕ ꯖꯨꯅꯤꯌꯔ ꯑꯃꯗꯒꯤ ꯀ꯭ꯂꯥꯁ 6ꯇꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯦꯊꯁꯀꯤ ꯇꯦꯛꯁ ꯕꯨꯛꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯅꯥꯒꯦꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯅꯥꯒꯦꯟꯗ꯭ꯔꯅ ꯃꯍꯤ ꯑꯁꯤꯕꯨ ꯃꯦꯊꯁ ꯑꯁꯤꯕꯨ ꯍꯩꯅꯕꯒꯤꯗꯃꯛ ꯐꯖꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯃꯨꯛꯁꯨ ꯑꯣꯖꯥ ꯅꯥꯒꯦꯟꯗ꯭ꯔꯅ ꯃꯍꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗꯒꯤꯅ ꯊꯥ ꯐꯥꯎꯕꯒꯤ ꯑꯔꯥꯞꯄ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯟꯒꯦ ꯍꯥꯏꯕꯁꯤ ꯃꯦꯊꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯇ꯭ꯔꯤꯒꯣꯅꯣꯃꯤꯇꯤꯅ ꯑꯣꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯅꯥꯒꯦꯟꯗ꯭ꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯍꯤ ꯑꯁꯤꯁꯨ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯕꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯦꯊꯁ ꯀꯌꯥ ꯑꯃꯁꯨ ꯍꯣꯠꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯤꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯑꯃꯨꯛ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯃꯍꯤꯒꯤ ꯃꯆꯦ ꯁꯨꯅꯤꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯀꯣꯂꯦꯖꯇ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯗꯤꯄꯤꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯃꯍꯤꯒꯤ ꯃꯆꯦ ꯁꯨꯅꯤꯇꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯗꯤ ꯀꯅꯥꯝꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯕꯔꯅꯥꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯤꯒꯤ ꯃꯆꯦ ꯁꯨꯅꯤꯇꯥꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯍꯤꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯕꯔꯅꯥꯅꯦ ꯍꯥꯏꯕ ꯑꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯃꯍꯤꯒꯤ ꯃꯆꯦ ꯁꯨꯅꯤꯇꯥꯅ ꯃꯍꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯥꯝꯖꯔꯤꯕ ꯕꯔꯅꯥ ꯑꯗꯨꯅ ꯅꯪ ꯑꯁꯤꯕꯨ ꯃꯦꯊꯁ ꯌꯥꯝꯅ ꯍꯩꯇ꯭ꯔꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯍꯥꯏꯅ ꯈꯪꯂꯛꯄ ꯇꯥꯔꯕꯗꯤ ꯅꯪ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯪꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯒꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯀꯟꯅ ꯄꯥꯅꯕ ꯍꯣꯠꯅꯧ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯍꯤ ꯑꯁꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯤꯒꯤ ꯃꯆꯦ ꯁꯨꯅꯤꯇꯥꯗꯤ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯃꯍꯤꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯃꯦꯊꯁ ꯀꯌꯥ ꯑꯃ ꯍꯣꯠꯂꯝꯃꯤ ꯀꯔꯤꯒꯤ ꯍꯣꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯅꯛꯁꯤꯜꯂꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯇ꯭ꯔꯤꯒꯣꯅꯣꯃꯤꯇꯤꯒꯤ ꯐꯣꯔꯃꯨꯂꯥ ꯀꯌꯥ ꯑꯃꯕꯨ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯆꯥꯕꯨ ꯄꯨꯁꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯊꯛꯅꯕꯒꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯃꯇꯝ ꯑꯁꯤ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯤꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯌꯨꯝꯗ ꯐꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯕꯨꯂꯦꯠ ꯑꯃꯕꯨ ꯊꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯁꯨꯝ ꯂꯥꯎꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯤ ꯑꯁꯤꯕꯨ ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤꯗꯃꯛ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯦꯛꯖꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏ ꯑꯦꯛꯖꯥꯝ ꯑꯁꯤ ꯍꯥꯏꯗꯣꯛꯂꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯔꯅꯥꯒꯤ ꯃꯌꯨꯝꯗ ꯇꯤꯚꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯔꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯔꯅꯥꯒꯤ ꯃꯃꯥꯅ ꯀꯞꯂꯝꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯈꯪꯉꯤ ꯅꯪꯅ ꯁꯣꯏꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯞꯄꯔ ꯑꯣꯏꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯑꯃꯨꯛ ꯕꯔꯅꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔ ꯑꯃꯗ ꯆꯠꯇꯨꯅ ꯃꯈꯣꯏ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯑꯁꯤꯕꯨ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯥꯁ ꯇꯧꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯥꯌꯨꯁꯨ ꯄꯥꯔꯁꯦꯟꯇꯦꯖ ꯈꯔ ꯅꯦꯝꯗꯨꯅ ꯄꯥꯁ ꯇꯧꯏ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯌꯨꯇꯔ ꯍꯥꯡꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯕꯔꯅꯥꯅ ꯃꯍꯤꯒꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯑꯁꯤꯕꯨ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯕꯖꯦꯛ ꯑꯇꯩꯗꯗꯤ ꯃꯥꯔꯛ ꯋꯥꯡꯂꯒ ꯃꯦꯊꯁ ꯑꯁꯤꯗꯗꯤ 0 ꯐꯪꯂꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯃꯍꯤꯒꯤ ꯃꯃꯥ ꯑꯁꯤ ꯃꯌꯨꯝꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯤꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯌꯨꯝꯗ ꯆꯪꯗꯕꯤꯗ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯅꯥꯒꯦꯟꯗ꯭ꯔꯕꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯅꯥꯒꯦꯟꯗ꯭ꯔꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯑꯟꯁꯥꯔ ꯄꯦꯄꯔꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯔꯤꯆꯦꯛ ꯇꯧꯁꯤꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯤꯅꯗꯤ ꯔꯤꯆꯦꯀꯤꯡ ꯇꯧꯔꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯑꯣꯡ ꯑꯁꯤꯕꯨ ꯎꯕꯗ ꯑꯩꯅ ꯈꯪꯕ ꯉꯝꯃꯤ ꯃꯦꯊꯁꯀꯤ ꯑꯦꯛꯖꯥꯝ ꯑꯗꯨꯗ ꯅꯪꯅ ꯀꯔꯤꯝꯇ ꯏꯗꯕꯤꯗ ꯑꯟꯁꯥꯔ ꯄꯦꯄꯔꯗꯨ ꯊꯝꯂꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯈꯣꯏ ꯀ꯭ꯂꯥꯁꯇꯨ ꯇꯥꯔꯤꯕ ꯑꯦꯛꯖꯥꯃꯤꯅꯔ ꯑꯗꯨ ꯑꯩꯒꯤ ꯃꯔꯨꯞ ꯁꯨꯅꯤꯟ ꯁꯔꯃꯅꯤ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯀꯣꯏꯁꯟ ꯄꯦꯄꯔꯗꯨꯗ ꯅꯪꯅ ꯑꯈꯪꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯤꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯄꯥꯝꯖꯔꯤꯕ 95 ꯃꯥꯔꯛ ꯑꯗꯨ ꯌꯧꯕ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯅꯪꯅ ꯑꯟꯁꯥꯔꯗꯨꯕꯨ ꯀꯔꯤꯝꯇ ꯏꯗꯕꯤꯗ ꯊꯝꯂꯝꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯤ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯅꯪꯅ 95 ꯃꯥꯔꯛ ꯌꯧꯗꯕ ꯇꯥꯔꯕꯗꯤ ꯅꯦꯁꯅꯦꯜ ꯀꯣꯂꯦꯖꯇ ꯇꯝꯕ ꯐꯪꯂꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯣꯖꯥ ꯑꯁꯤꯅ ꯁꯥꯎꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯏꯖꯠꯄꯨ ꯂꯩꯈꯥ ꯇꯥꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯕꯔꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯕꯔꯅꯥꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯔꯤꯕꯅꯣ ꯅꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯦꯊꯁꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯪꯂꯒ ꯑꯩ ꯍꯧꯖꯤꯛ ꯁ꯭ꯇꯦꯠꯀꯤ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯔꯛꯂꯦ ꯑꯗꯨꯕꯨ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯐꯦꯜ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ
ꯃꯍꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯕ ꯀꯣꯂꯦꯖ ꯀꯌꯥ ꯑꯃꯅ ꯑꯩꯕꯨ ꯐ꯭ꯔꯤꯗ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯥꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯕ ꯀꯣꯂꯦꯖꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯝꯒꯗꯧꯔꯤꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯕꯨꯁꯨ ꯐ꯭ꯔꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯍꯟꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯒꯦ ꯍꯥꯏꯅꯁꯨ ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯗꯨꯕꯨ ꯌꯥꯕꯤꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯦꯁꯅꯦꯜ ꯀꯣꯂꯦꯖꯇ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯦꯗꯃꯤꯁꯟ ꯇꯧꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯕꯔꯅꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯍꯤ ꯑꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯕꯔꯅꯥꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯅꯦꯁꯅꯦꯜ ꯀꯣꯂꯦꯖꯇ ꯇꯝꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯃꯦꯠꯁꯀꯤ ꯁꯕꯖꯦꯛ ꯑꯗꯨꯕꯨ ꯔꯤꯆꯦꯀꯤꯡ ꯑꯃꯨꯛꯇ ꯇꯧꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯤꯒꯤ ꯑꯣꯖꯥ ꯅꯥꯒꯦꯟꯗ꯭ꯔꯅ ꯃꯍꯥꯛꯄꯨ ꯇꯨꯔꯦꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯈꯔꯕꯨ ꯂꯤꯔꯝꯃꯤ ꯌꯦꯡꯉꯨ ꯐꯣꯇꯣ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯑꯩꯒ ꯀꯥꯏꯅꯈ꯭ꯔꯦ ꯃꯍꯥꯛꯇꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯩꯅ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯖꯨꯅꯤꯌꯔꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯖ ꯇꯧꯗꯨꯅ ꯑꯩꯒꯤ ꯄ꯭ꯔꯄꯣꯖ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯑꯦꯛꯁꯦꯞ ꯇꯧꯔꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯤ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯊꯕꯛ ꯁꯪꯗꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯁꯪꯂꯝꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅꯤ ꯗꯥꯏꯚꯣꯔꯁ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯁꯥꯗꯤꯡ ꯑꯃꯅꯤ ꯑꯩꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯤ ꯐꯥꯎꯕ ꯍꯣꯡꯗꯦ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯉꯥꯡꯂꯝꯃꯤ ꯍꯥꯏꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯗꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯝꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯃꯍꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯍꯧꯖꯤꯛ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯦꯛꯖꯥꯝ ꯊꯥꯁꯤ ꯅꯪꯒꯤ ꯃꯦꯠꯁ ꯑꯗꯨꯕꯨ ꯄꯥꯁ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯅ ꯐꯖꯅ ꯇ꯭ꯌꯨꯁꯟ ꯇꯧꯕꯤꯒꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯁꯤꯗ 100 ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯋꯥꯁꯛꯎ ꯅꯪꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯦꯁꯅꯦꯜ ꯀꯣꯂꯦꯖꯇ ꯇꯝꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯎ ꯅꯪꯅ ꯅꯦꯁꯅꯦꯜ ꯀꯣꯂꯦꯖꯇ ꯇꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯗꯨꯁꯨ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤ ꯕꯔꯅꯥꯒꯤꯗꯃꯛ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯤꯅꯁꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯁꯤꯅ ꯍꯥꯏꯕꯁꯤ ꯌꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯁꯤꯗ ꯊꯝꯗꯨꯅ ꯑꯩꯁꯨ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯂꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥ ꯑꯁꯤꯅ ꯃꯍꯤ ꯑꯁꯤꯕꯨ ꯇ꯭ꯌꯨꯁꯟ ꯐꯖꯅ ꯇꯧꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯊꯥꯔꯝꯃꯤ ꯃꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯍꯥꯏꯗꯣꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯍꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯦꯠꯁ ꯑꯁꯤꯗ 100ꯒꯤ ꯃꯅꯨꯡꯗ 100 ꯐꯪꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯤꯅ ꯅꯦꯁꯅꯦꯜ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯅꯕꯒꯤꯗꯃꯛ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯑꯣꯖꯥ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯑꯃꯕꯨ ꯂꯤꯊꯣꯔꯛꯏ ꯃꯍꯤꯅ ꯑꯩꯉꯣꯟꯗ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯂꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯒ ꯃꯇꯧ ꯀꯔꯝꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯏ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯏ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯣꯏ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ